Taiwan gi Matangda lan Thokpada United States ki Michang Changani Haina Washakpa Leite Australia. United States na nuclear power submarine pibagi khulangoi na Taiwan gi Matangda China amasung US ki marakta lan thorakpa matamda Australia na US ki Michang oigani haina Washakpa amata leite haina Australian Defense Minister na phongdokre. Taiwan gi wahaudagi US amasung China ki marakta lan thorakpa matamda Australia da pigadoriba Virginia class nuclear submarine sing puthorong na ba US na wafam thamlamgane madu natrabadi US na submarine sing se Australia da piroi haina Australian critics sing na chingnaba phongdokhe adubu Defense Minister Richard Marles na Taiwan gi matangda US da Washakpa amata leite haina phongdokhe Taiwan asi China na makhoi ge province amani haina lawduna force sizinaba tarabasu nongmadi soidana punsin gani haina wasakle democracy satpa Taiwan da China na attack tawba matamda US na khut thingzilakani natraga thingziloi haibagi chapsaba amata haidre masigi chapsaba haidaba policy asina China da wakhal yamna nungai handre Australia su US ka manaba policy sathare China ga yamna yengthinariba Australia amasung US na attack tawrakpa matamda wa khanana ba ing 1951 dage hauna bilateral defense treaty amadi leire masigi treaty asigi makhada amana amabu ngakthongna ba wasakpadi leitre EU na Ukraine gi damag euro billion anigi ammunition plan ayaba pikre Ukraine gi yamna mathau tariba artillery cells sing punna laiminana ba masung makhoi gi oiba khulai gi pukai sing gi awatpa sing menana ba euro billion anigi plan ama ningthau kaba numita European Union gi foreign minister singa yana khre haina diplomat sing na haide Brussels ki meeting aduda minister sing na machin kaya longba initiative ama sagatna khe initiative adu chayola sida pangthokadaba summit amada EU gi leader sing na ayaba pigane minister sing na yanakiba machin kaya longba initiative adu gi pandam de Ukraine bu mathangi tha taragani thoi asida sel million ama phangan ba made EU gi thanglakliba stock sing amuk mention ba sene Russia na chahi ama chumna satharagliba lana se hena lusilagli haidaduna kipna sigumba landa Ukraine gi forcing gi fire power chang tamlaga sizinna bagi phibam da lehle haina complaint tawre Ukraine na EU da laibak asigi troopsing Moscow gi lanmi sing bo athingba pibada mateng oina ba tha amada sel lak ahum gali sing yang khai pirak pa pami haide masida natana sahi asigi athengba sarukta Ukraine gi lanmi sing bo inaw na counter offensive sing chatha bang amana basu Ukraine na EU da taksiliva ne Ukraine da yari makai thuna henba artillery ammunition pirak pa mathau tai haina laibak asigi foreign minister Damitro Kulevana social media gi post amada phongdokhe France ki foreign minister Catherine Kalona na haiki madude European sing na Ukraine bu makhata na amade thuna mateng piba mathau tai plan adugi ahan basarukta EU gi state sing bu Ukraine da ammunition thuna thaba ngamanna ba makoi gi share funding gi euro billion ama makhata na commit tawba mathau ta halle ani suba saruk aduda block asina atopa euro billion ama Ukraine gi damag millimeter 155 ki selsing order tawbagi wafam yaure asumna khulai yamna leibagi wafam ase Russia gi lan aduga mari leinana ngak sel gi matangda ama toina khongpham chenna hona minana ba union asigi leibak singna toina phamduna lakhiba mifam singda sesil handuna Ukraine gi damakta makhoina lepli haibadu utle